MSTV Meeting Tabiribasimbu Namaitan Kazal Devina Kurumjari. Housin Until Pau Pizari. Jury get Hodokta, Chenava Sing Masak Kangba Haure, Confidential Oibana, Masak Women Hidopa Yadri, Makata Batizin Humjin Baamadi, Operation Yatabok Lieutenant Satari Haina, Chief Minister and Brina Pondokre. Naranu Midang Babu Purada, CM Bangalore, Darba Hall the Pangtokiba, Bau Gimipam Amada, Mahakna Hai, Ta Secretary Panda, NDA Legislature Forum Ga Yanakiba Wafam Sing Ayamba Tabota Antong Pirakle. Demands ng Adui Manunda, Nauna Aspa Tamzulakibadu, Lautopa Haiba Adumadi, Tabo Oina Pangtolak Madu Lautok Naba, Langak Nasukan na Taknari, Miam Nasu, Langak na Taknari Bashida, Saru Yabiu, Unana. Miyam na pamba tabok singi manungda ayamba center na su tabok paikalak labanina lenga kilosyang school college na chungba thingbogi khongjang sing chathabigano hariba deman singi manungda juri ge thodok adu NIA na case lakhatle haina general tharakle mass coming tabok sulatna chathari yona juri khaktagi wafam natana atobam fam singdasu mass coming chatharakani lamdamashida chatharakliba lan asi chamchamba lan ama nati masti miyam na su bab tanaraba wafam ama khakni maramasina hauji chathariba amadi paikalakliba Tabok Thorom Singh media that Luina Haidok Yadri, Masina Maram Oiraga, media sing at Duina interact to the Bani, Adubu Prazana Kangling Bakara Labor Ubadagi, Tangai for the Nat Langak and local libat sing ashi, Hide the Bayadavana, Mayam the Fondopani Haiki. Houses Zurigi Taudogi Matanga, CRPF Company Puna, Taret Yauna, Operation Lieutenant Satari, Houses Fawi on a deep Mipami Punlay Traverso, Taudo Adu the Chenaba, Karagi Masakwamin Kangbangam Makada Nat Geneva Sing Kandok Naba, Tabakana Satari, Makoi Sing Padriba Fawa. Adumok Operation Satakigani. Sarkar Sit Tabok Lepalate, Kudong Tiba Yawa Pam Singda, Hojik Miamna, Neutral Oi Haina, Lauriba. Lauriba CRPF amadi BSF na occupy tawba haure asiguma thawa pakhalakpa asina handak nungai tawa paw tawa lepkribani miyamna lenga kari tawrige haina hangnabadu thaba oina utbani satharakliba lan asina miyam awawa kham thengne haiba lenga na sukhangi adubu aikhoi matam kharadi kitang traction na laikisi yariba makhaidi police na haiba mafam singdagi sathopiganu matam kharadi aikhoi khangmin nakisi loina miyam na terrorist ne haina lautho haiba du NIA na thigatlaba matungda lauthokadabani jury ge thodok adugi matangda MLA Paulan Lalna fongdokhiba wafam adugi mayaw Dagi FIR ama register tawkre Justice Pinanaba hotnabada matam changani Linthoingambi amadi Hemanjiki matangda paikhatkiba case tugi matungdasu mi faraga lairibani NIASC India gi oina miyamna thajaba agency amakhakni maramasina NIA na makhal amatada miyamda minam loi sungsoi soidana miyamda justice phangalakani ngasi ekoina thainari balan asi illegal migrant khando uba amadi drugs ki mayokta wars Satharubadagi Topani, Tauriba Tabasi, Praza Miamgi Damota Tainaba Lan Amani, Maramashina, Ekoi Matam Karadi, Kamina Kisi, Langak Napakalaki Batabok Taramashida, Miamna Supunin Tawapu, Fondo Kibagaluna, Lema Konga Tiba Kangana Liba, Mue the Boat, Pangnava Police Amadi, Armina, Akamatabok Lakali, Haiki. Operations at the Hema, Miamba, the Marine Musica, with Hazard Visually. I stayed in my house at Amtonga, and the Jackson. Tangali Balanci, I go young Sambalan at the bottom. I am Sambalan at the bottom, outside force in the Yamna, calculated with a plan of the Poro Ibina. Tawar ko puro green koi mission berdasi dan wabadi wari koi kami wabah tarik balai balai terkait balai lusa maximum koi kanna makin paham dan kotor mana jadi mana yari ni polis na haiba mayam haiba jaga sih gitu yang secure itu dia satu gitu macam dan kami sih kena semua kami dengan Kokomina ngarang lauthokiba numit nini lenga kilosang sing boycott tawragani haiba khongjanga mai lenana ngasi kokomigi thomi sing na office karam palenga kilosang sing solon singkre ngasi ayupung 12 rom tarapa dwaida kokomigi thomi sing na baupurada leiba all secretariat news secretariat transport directorate relief and disaster management office yauna Sanzen Tongda Leiba Forest Office Solon Sankre. Ningsing Bayabadi, Hausit Lamdamashida Tokliba, Irang Asiga Marilinana, Kokomina Ahing Yaretuna, Kongjang Sangsil Laba
matung numit nini lengak ta matam tharaduna wari shanabada makhoi gi demand sing adu thabak to onthok tabadagi makha ta thana numit tare ni amok matam thakibani kokomina lengak ta tankiba maru oiba demand sing adudi lamdam ashidagi aspa lauthokpa kuki militant sing na lariba mafamda pautakna combing operation chathaba amadi jury gi tamthiraba mihaki case NIA da shunaba haiba yauri adumoinama kokomina lengak ta tankiba demand sing lengak na thabak to onthok naba numit tare ni gi matam thanaraba matung makhoi gi demand phanglaktabana maram oiduna ngasi lengak ki loisang sing solwamba gi thabak chathaba haukhibani Maitai khun ngakpa singna thabak thangdoktuna chingda kaduna lanthengnariba leibak kannaba lauriba thodang asina kuki village voluntary singna lauriba thodangdagi hena chawi maitai gi CSO students organization amadi mera paibi singna ima leibak kannaba lauriba thodang asina kuki gi leiriba organization singna lauriba thodangdagi hena chawi adubu leibak ngakpa gi lamda kuki MLA tarana mafurup majati kannaba lauriba thodangna maitai gi lehoriba MLA contract tare na lauriba thodangdagi yamna chawba hele haina All Manipur United Clubs Organization amukogi president Phairojam Nandoluwang na phongdokre wafam asing ase Manipur Press Cup ki thang Loktak Hall da pangthokiba New Hope Life Foundation for Disabilities ki 32 shuba Foundation Day gi tharomga marilena phongdokibani tharom aduda All Manipur United Clubs Organization amukogi president Phairojam Nandoluwang New Hope Life Foundation for Disabilities ki Vice President Santa Takhelambam, Directorate of Environment and Climate Change ki Joint Director Nita Arambam amadi Political Activist Oinam Romena athoiba mithuneng sing oina saru yaki. Amukogi President Nandoluwang na makha taraduna hai lamdam asibu kannaba khun ngakpa singna langthengnariba shibudi thambu thamkho ngarang nahan khoisaunaraba miyamna MLA singi mayumda thomjinduna fam thadoknaba haukiba ihau adugi makha tarakpada MLA gi worker singna MLA fam thadokpa yaroi haina MLA kanba kangbu ama MLA fam thadokadabani haiba kangbu ama amuk thoraktuna napak tanarakpa si laibak thibani MLA fam thadokpa yaroi haiba ihau asi yengluragadi nahan makai Manipurda soknariba lan asi MLA sing khaktana thenarabra haibasi miyamgi achoba wahang ama oirakli loinana Manipurda thokliba irang asi Manipur lengakna popi thaba thingluba reserve forest ki mafamda chongthorakpa thinglakpa amadi drug lonbasing mathang phaгаtlakpa shina maram oiduna Manipurda achoba irang ama thoroklani haiduna state government na hana haijakiba lekhrabani madugi matung Manipurda haukhiba chahigi me ahumdagi hauduna lamdam ashida achoba irang ama lakhre thokliba irang ashida aikoi pukning phathaba ama changi Kairak liba ichaw asi hana thingdana ifut macha oina thingduna leire amadi meyamna social media sing lana sijinnarakpa irebak iramdam kannaba mawongda social media sing sijinadre mahausadagi lamdam ashida leiminari ba yelhomi furup singi marakta irang thokpa yaba wapam sing hunnaduna leire haina su phongdokhi nega haiba propadu yamri irresponsible loiba dai de yokdo yam talingdaba Hoi masih yang tu apa, masih Manipur ni am handan tiso lang na ba, asma to je, to ning de, aduna masih Manipur ni am na, ya roi, hai masih pokoi hai mamcang ya, hai beragam Manipur ni am handan pun beci, mawang da jadi bangi jagorador da tamthiba mian, jagorador mesakar mutwe, to adugi tamthiba mian tu da Pokoknya ahan numit itu dia orang keramat itu dah miyani hatu orang kami nunggu jalan numit itu lagi biterufah, anak orang biterufah. Ada ahli dari hati mayang tapi yang mana? Matang asda untuk kita pausan, usah kalau shinjari, mi ing tabi bersingbu amukan na kurumjari.